Ollaba Yoo Thakluba Miyoi Tarahumdoi Sire Maharashtra Puneda Laiba Pempri Chingawat reason da hu Ollaba Yoo Thakluba dagi oigani chingnaba thodok amada Miyoi Tarahumdoi fibam luna laika nakraba matung makoi Tarahumdoi mak sire haire thodok asina Puneda loni yadaba mawongda Yoo shungba achauba network ama leirabra haibagi wahang thohan khibaga loirena police na thi humbagi thabak chathaba haukhre police na fawdo khibada Yoo thakminaramba Miyoi kaya oba amasong puknaba yauna manaba symptom kaya ga loinena laika nakhibani Manaba Sintong Galona Pukalaki Miyoi Singasi Yoo Thakminaki Amasung Mafam Amadagi Punna Yoo Laukiba Miyoi Shingni Kanglapadagi Thiba Humbagi Thabak Chathaba Haukibani Thodogasi Matangda Dapori Police Station da FIR ama register tawre haiki Thodogasi mari lenena Hauzik Fawada Miyoi Nipan Fagatke Faraba Miyoi Sing adugi manungda Mangana Police ki custody da aduga ahumna State Excise Department ki custody da leiri hairi